ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩꯅ ꯀꯥꯏꯗ ꯆꯠꯇꯧ ꯃꯥꯜꯂꯤꯅ ꯍꯥꯏꯕꯗꯣꯀꯣ ꯑꯗꯨꯗꯣ ꯌꯥꯝ ꯆꯨꯝꯅ ꯍꯥꯏꯕꯤꯔꯦꯕꯀꯣ ꯑꯩꯅ ꯆꯠꯂꯤꯗꯣ ꯃꯥꯅꯦ ꯑꯟꯗꯃꯥꯟꯗꯅꯦꯕꯀꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯜꯂꯛꯑꯦꯕꯀꯣ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯅꯨꯃꯤꯠꯇꯨꯗ ꯏꯗꯤꯠ ꯇꯧꯔꯒ ꯊꯥꯒꯠꯂꯛꯀꯗꯕꯗꯣ ꯑꯗꯨ ꯑꯉꯥꯡ ꯍꯣꯏ ꯍꯣꯇꯦꯜꯗ ꯐꯖꯕ ꯃꯐꯝꯗ ꯅꯣꯡ ꯅꯤꯅꯤ ꯈꯔ ꯂꯩꯔꯨꯕꯗꯩ ꯌꯨꯝ ꯐꯖꯗꯦ ꯂꯣꯏꯈ꯭ꯔꯦ ꯁꯥꯏꯀꯜꯅ ꯁꯤꯗ ꯑꯗꯣ ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯗꯧꯕ꯭ꯔꯥ ꯑꯣ ꯑꯉꯥꯡ ꯑꯅꯤꯁꯨ ꯄꯨꯔꯦ ꯑꯗꯨꯗꯨꯅ ꯚꯤꯗꯤꯑꯣ ꯅꯨꯡ ꯏꯗꯤꯠ ꯇꯧꯕ ꯑꯁ ꯌꯥꯝ ꯊꯤꯅ ꯋꯥꯕꯗꯣ ꯑꯗꯨꯗꯤ ꯑꯣꯏꯒꯦ ꯅꯨꯡꯉꯥꯏꯁꯨ ꯅꯨꯡꯉꯥꯏ ꯑꯋꯥ ꯅꯨꯡꯉꯥꯏꯗꯨꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯁ ꯈꯪꯗꯦ ꯑꯉꯥꯡ ꯄꯨꯔꯝꯗ꯭ꯔꯒꯗꯤ ꯑꯃꯨꯛ ꯈꯤꯇꯪ ꯋꯥꯕꯁꯦ ꯐꯅꯦꯕꯀꯣ ꯑꯗꯣ ꯏꯆꯥꯒ ꯄꯨꯕꯒꯤ ꯏꯆꯥꯒ ꯌꯦꯡꯉ ꯅꯨꯡꯉꯥꯏꯕ ꯃꯣꯏꯅꯒ ꯁꯥꯟꯅꯖꯕ ꯎꯔꯒ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨꯒꯨꯝꯕꯕꯨꯗꯤ ꯃꯌꯥꯝ ꯐꯥꯎꯋꯦ ꯑꯗꯣ ꯃꯣꯏ ꯄꯝꯕ ꯈꯣꯠꯄ ꯇꯧꯕꯩꯁꯨ ꯋꯥ ꯑꯝꯇ ꯍꯥꯏꯀꯅꯣ ꯃꯣꯏ ꯄꯝꯕ ꯈꯣꯠꯄ ꯇꯧꯕꯒꯤ ꯋꯥꯕꯗꯣ ꯑꯗꯨꯒꯨꯝꯕꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯇꯞꯅ ꯑꯗꯨꯝ ꯏꯗꯤꯠ ꯇꯧꯔ ꯊꯥꯒꯠꯂꯛꯀꯦ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨꯝ ꯑꯩꯅ ꯌꯧꯔꯨꯕ ꯃꯐꯝꯁꯤꯡꯗꯣ ꯑꯗꯨꯝ ꯊꯥꯒꯠꯂꯛꯀꯦ ꯑꯗꯣ ꯑꯝꯇ ꯆꯠꯂꯣ ꯉꯁꯤꯗꯤ ꯑꯩꯅ ꯑꯗꯨ ꯆꯠꯄ ꯌꯧꯕ ꯑꯗꯨꯒꯤ ꯑꯣꯏꯅ ꯇꯧꯔꯅꯤꯕꯀꯣ ꯑꯗꯣ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯍꯧꯖꯤꯟꯗ꯭ꯔꯤꯉꯩꯗ ꯑꯩꯁꯦ ꯁ꯭ꯀꯤꯟ ꯀꯦꯌꯔꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯍꯥꯏꯖꯔꯝꯒꯦ ꯇꯧꯕꯅꯦꯕꯀꯣ ꯑꯩꯈꯣꯏ ꯊꯥ 2-3 ꯍꯧꯈꯤꯕ ꯊꯥ 2-3 ꯃꯃꯥꯡ ꯆꯍꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯤꯗ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯃꯌꯥꯝ ꯑꯃ ꯇꯧꯈ꯭ꯔꯦ ꯅꯠꯇ꯭ꯔꯅꯦꯀꯣ ꯗꯤꯋꯥꯂꯤ ꯈ꯭ꯔꯤꯁꯃꯥꯁ ꯕꯥꯏ ꯅ꯭ꯌꯨ ꯏꯌꯔ ꯁꯨꯃꯥꯏꯅ ꯂꯣꯏꯅꯃꯛ ꯇꯧꯔ ꯍꯧꯃꯤꯟꯅꯈ꯭ꯔꯦ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯑꯦꯟꯖꯣꯏ ꯇꯧꯔꯦ ꯆꯥꯁꯟꯈꯔꯦ ꯊꯛꯆꯟꯈꯔꯦ ꯑꯗꯩꯗꯤ ꯂꯥꯡꯉꯨꯔꯦ ꯀꯦꯗꯅꯀꯣ ꯑꯗꯣ ꯑꯩꯕꯨꯗꯤ ꯀꯣꯏꯕꯒ ꯆꯠꯇꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯍꯧꯈ꯭ꯔꯦꯀꯣ ꯑꯗꯣ ꯆꯍꯤ ꯑꯅꯧꯕꯅ ꯂꯥꯛꯄꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯦꯟꯇꯦꯜ ꯍꯦꯜꯊ ꯑꯗꯒꯤ ꯕꯣꯗꯤ ꯅꯨꯡ ꯐꯖꯅꯀꯣ ꯍꯥꯏꯗꯤ ꯑꯅꯥꯕ ꯑꯝꯇ ꯌꯥꯎꯗꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯄꯨꯂꯞ ꯂꯩꯕ ꯑꯣꯏꯃꯤꯟꯅꯁꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯥꯛꯀꯥꯟꯗ ꯋꯥꯈꯜꯁꯦ ꯍꯦꯛꯇ ꯅꯨꯡꯉꯥꯏꯇꯕꯅꯤꯗ ꯑꯗꯩꯗꯤ ꯆꯥꯁꯟ ꯊꯛꯆꯜꯂꯒꯁꯨ ꯆꯥꯅꯤꯡꯕꯗꯣ ꯆꯥꯎꯔꯒ ꯆꯥꯟꯅꯗ ꯇꯥꯔꯗꯤ ꯑꯃꯨꯛ ꯃꯥꯏꯗ ꯐꯨꯗꯣꯛꯄꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯗꯅꯀꯣ ꯑꯗꯣ ꯃꯥꯏꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯒꯗꯤ ꯀꯩꯗꯧꯅꯤ ꯗꯔꯃꯥꯇꯣꯂꯣꯖꯤꯁ ꯑꯃꯨꯛ ꯇꯥꯟꯅꯗꯣꯏꯅꯤꯗꯅꯀꯣ ꯑꯗꯣ ꯗꯔꯃꯥꯇꯣꯂꯣꯖꯤꯁꯁꯤꯡꯁꯨ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯄꯩꯁꯥꯁꯦ ꯌꯥꯝ ꯆꯥꯎꯏꯗꯅꯀꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯒꯤ ꯗꯣꯛꯇꯔꯅꯤꯅ ꯁꯨꯝ ꯄꯩꯁꯥꯁꯦ ꯌꯥꯝ ꯆꯥꯎꯅꯕꯅꯤꯅ ꯑꯗꯨ ꯂꯩꯇ꯭ꯔꯒꯗꯤ ꯑꯃꯨꯛ ꯐꯔꯛ ꯇꯥꯗꯣꯏꯅꯦ ꯍꯥꯏꯗꯤ ꯆꯦꯛ ꯑꯃꯨꯛ ꯆꯠꯀꯅꯤ ꯑꯦꯄꯣꯏꯟꯃꯦꯟ ꯑꯃꯨꯛ ꯆꯠꯀꯅꯤ ꯑꯃꯨꯛ ꯒꯥꯔꯤ ꯇꯣꯡꯉꯒ ꯑꯃꯨꯛ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯂꯣꯏꯅꯃꯛ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯏꯁꯥꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯗꯅꯀꯣ ꯑꯗꯨꯗꯨꯅ CureSkin ꯌꯥꯝꯅ ꯈꯨꯗꯣꯡ ꯆꯥꯕꯅꯦꯕꯀꯣ ꯑꯩ ꯍꯥꯟꯅ CureSkinꯁꯦ ꯂꯩꯇ꯭ꯔꯤꯀꯥꯟꯗꯗꯤ ꯑꯩꯁꯦ ꯗꯔꯃꯥꯇꯣꯂꯣꯖꯤꯁꯁꯦ ꯀꯩꯁꯨ ꯌꯦꯡꯒꯦ ꯀꯥꯏꯅꯒ ꯈꯜꯂꯨꯗꯦꯕꯀꯣ ꯑꯗꯨꯗꯨꯒ CureSkinꯁꯦ ꯂꯩꯕꯗꯒꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯈꯨꯗꯣꯡ ꯆꯥꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯌꯦꯕꯀꯣ ꯍꯥꯏꯗꯤ ꯃꯣꯏꯗꯤ ꯑꯦꯞ ꯈꯛꯇꯅꯤꯗꯅꯀꯣ ꯑꯦꯞꯇꯣ ꯗꯥꯎꯟꯂꯣꯗ ꯇꯧꯔꯅꯤ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯦꯁꯦꯖ ꯑꯃꯅꯤ ꯌꯥꯝꯅ ꯂꯥꯏꯅ ꯊꯥꯅꯔꯒ ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯗꯣ ꯍꯥꯏꯔꯀꯥꯟꯗꯅꯦ ꯑꯩꯒꯤ ꯆꯥꯟꯅꯖꯕ ꯄ꯭ꯔꯗꯛꯇꯣ ꯑꯗꯨꯗꯣ ꯃꯣꯏꯅ ꯀꯤꯠ ꯕꯣꯛꯁ ꯑꯃꯗ ꯂꯣꯏꯅꯃꯛ ꯁꯦꯝꯕꯤꯔꯛꯑꯦꯕꯀꯣ ꯐꯦꯁ ꯋꯥꯁ ꯃꯣꯏꯆꯔꯥꯏꯖꯔ ꯁꯟꯁꯀ꯭ꯔꯤꯟ ꯑꯗꯩꯗꯤ ꯎꯔꯤꯡꯒꯤ ꯂꯣꯏꯅꯃꯛ ꯁꯦꯝꯕꯤꯔꯛꯑꯦꯕꯀꯣ ꯑꯗꯨꯗꯨꯅ ꯌꯥꯝ ꯊꯤꯅ ꯈꯨꯗꯣꯡ ꯆꯥꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯌꯦꯕꯀꯣ ꯑꯩꯒꯤ ꯄ꯭ꯔꯗꯛ ꯁꯦꯝꯕꯤꯔꯛꯏꯗꯨꯁꯨ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯗꯔꯃꯦꯠꯁꯅꯅꯦꯕꯀꯣ ꯍꯥꯏꯗꯤ CureSkinꯗ ꯌꯥꯎꯔꯤꯁꯦ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁט ꯗꯔꯃꯥꯇꯣꯂꯣꯖꯤꯁ ꯉꯥꯛꯇꯅꯦꯕꯀꯣ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯄ꯭ꯔꯗꯛꯁꯦ ꯃꯣꯏꯅ ꯑꯗꯨꯝ ꯁꯦꯝꯕꯤꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯗꯛ ꯁꯦꯝꯕꯤꯔꯛꯄꯗ ꯅꯠꯇꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯃꯟꯂꯤ ꯆꯦꯛꯑꯞꯁꯦ ꯐ꯭ꯔꯤ ꯑꯣꯐ ꯀꯣꯁꯇ ꯂꯣꯏꯅꯃꯛ ꯇꯧꯕꯤꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯥꯏꯠ ꯄ꯭ꯂꯥꯟꯁꯨ ꯁꯦꯝꯕꯤꯗꯣꯏꯅꯦꯕꯀꯣ ꯑꯗꯣ CureSkinꯁꯦ ꯀꯩꯅꯣꯅ ꯈꯪꯅꯤꯡꯉꯝꯒꯅꯤꯕꯀꯣ CureSkinꯁꯦ AI ꯕꯦꯁ ꯑꯦꯞꯅꯦꯕꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ AIꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯥꯏꯁꯦ ꯐꯣꯇꯣ ꯑꯃ ꯀꯥꯞꯄꯒ ꯁ꯭ꯀꯦꯟ ꯇꯧꯗꯣꯏꯅꯤ ꯑꯗꯨꯒ ꯁ꯭ꯀꯦꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏꯗ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯗ ꯂꯣꯏꯅꯃꯛ ꯈꯪꯕ ꯉꯝꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯔꯃꯦꯠꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯄꯔꯁꯣꯅꯦꯜ ꯄ꯭ꯔꯗꯛ ꯁꯦꯝꯕꯤꯔꯛꯇꯣꯏꯅꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯗ ꯆꯥꯟꯅꯒꯗꯕ ꯃꯌꯥꯝꯗꯣ ꯑꯗꯨꯗꯨꯅ ꯌꯥꯝ ꯊꯤꯅ ꯈꯨꯗꯣꯡꯆꯥꯕ ꯑꯦꯞꯇꯣ ꯑꯗꯨꯗꯣ ꯑꯣꯏꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯐꯝꯅ ꯇꯨꯝꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯁꯦ ꯀꯃꯥꯏ ꯇꯧꯔꯤ ꯍꯥꯏꯕꯁꯦ ꯌꯥꯝ ꯂꯥꯏꯅ ꯑꯗꯨꯝ ꯈꯪꯕ ꯉꯝꯃꯦꯕꯀꯣ ꯍꯥꯏꯗꯤ ꯑꯦꯛꯅꯤꯗ ꯑꯣꯏꯔꯒꯁꯨ ꯃꯈꯜ ꯃꯌꯥꯝ ꯂꯩꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯃꯤꯠꯅ ꯎꯕ ꯉꯝꯗꯕ ꯍꯥꯏꯗꯤ ꯇꯪꯊꯣꯔꯛꯑꯒ ꯍꯥꯀꯠꯆꯔꯒ ꯅꯥꯔꯒ ꯁꯤꯒꯨꯝꯕ ꯑꯦꯛꯅꯤꯁꯨ ꯂꯩꯗꯅꯀꯣ ꯑꯗꯨꯅ ꯌꯦꯡꯊꯣꯛꯁꯦꯕ ꯑꯩꯈꯣꯏ ꯄꯨꯂꯞ ꯌꯥꯝꯅ ꯍꯦꯜꯗꯤ ꯑꯣꯏꯕ ꯄꯔꯐꯦꯛ ꯑꯣꯏꯕ ꯁ꯭ꯀꯤꯟꯗꯣ ꯑꯗꯨ ꯑꯣꯏꯃꯤꯟꯅꯁꯦꯕꯀꯣ ꯑꯗꯨꯗꯨꯒ ꯃꯥꯏꯁꯦ ꯎꯔꯤꯡ ꯅꯨꯡ ꯖꯧ ꯂꯥꯎ ꯇꯥꯔꯒꯗꯤ ꯃꯦꯀꯞ ꯇꯧꯔꯒꯁꯨ ꯑꯝꯇ ꯐꯖꯗꯕꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯃꯦꯀꯞꯅ ꯆꯥꯟꯅꯒꯅꯤ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯈꯪꯕ ꯌꯥꯏꯑꯕꯀꯣ ꯍꯥꯏꯗꯤ ꯗꯔꯃꯦꯠꯁꯤꯡꯗꯨꯗ ꯍꯪꯉꯒ ꯃꯣꯏꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯀꯅꯤ ꯑꯗꯨꯗꯨꯅ ꯀꯦꯀꯥꯟꯗ ꯍꯥꯏꯇꯥꯔꯦꯅꯦ ꯎꯔꯤꯡ ꯐꯅꯌꯥꯝ ꯊꯨꯡꯉꯒꯁꯨ ꯌꯥꯝꯅ ꯅꯞ ꯂꯥꯎꯔꯒ ꯑꯗꯨꯝ ꯂꯩꯔꯒ ꯌꯥꯝꯅ ꯍꯦꯜꯗꯤ ꯑꯣꯏꯍꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯀꯤꯠ ꯕꯣꯛꯁ ꯑꯃꯗ ꯍꯥꯞꯄꯒ ꯄ꯭ꯔꯗꯛꯇꯣ ꯄꯤꯕꯤꯔꯛꯀꯅꯤꯕꯀꯣ ꯑꯗꯣ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏꯗ ꯆꯥꯟꯅꯒꯗꯕ ꯁꯤꯔꯝ ꯃꯣꯏꯆꯔꯥꯏꯖꯔ ꯁꯟꯁꯀ꯭ꯔꯤꯟ ꯑꯗꯩꯗꯤ ꯎꯔꯤꯡꯒꯤ ꯑꯦꯛꯅꯤ ꯃꯐꯝꯗ ꯇꯩꯒꯗꯕ ꯑꯗꯨꯒꯨꯝꯕꯗꯣ ꯂꯣꯏꯅꯃꯛ ꯌꯥꯎꯔꯛꯀꯅꯤꯕꯀꯣ ꯑꯩꯒꯤꯅꯦꯕꯀꯣ ꯁꯤꯗ ꯂꯩꯁꯦ ꯑꯗꯨꯒ ꯁꯤꯒꯤ ꯄ꯭ꯔꯗꯛꯁꯦ ꯀꯩꯁꯨꯝꯇ ꯇꯥꯡꯗꯕꯅꯤꯀോ 1499 ꯈꯛ ꯄꯤꯕꯅꯦꯕꯀꯣ ꯑꯗꯣ ꯀꯩꯒꯨꯝꯕ ꯃꯌꯥꯝꯅ ꯄꯥꯝ ꯇꯥꯔꯒꯗꯤ ꯁꯤꯁꯦ ꯂꯤꯡꯛꯇꯣ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯒꯤ ꯑꯦꯞꯀꯤ ꯂꯤꯡꯛꯇꯣ ꯑꯩꯒꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟ ꯑꯃꯁꯨꯡ ꯀꯃꯦꯟꯠ ꯄꯤꯟꯗ ꯊꯝꯃꯝꯒꯦꯕꯀꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯦꯛ ꯑꯥꯎꯠ ꯇꯧꯕꯤꯔꯣ ꯑꯗꯣ ꯑꯣꯔꯗꯔ ꯇꯧꯕꯤꯕ ꯃꯇꯝꯗ ꯀꯨꯄꯟ ꯀꯣꯗ ꯑꯩꯒꯤ ꯀꯥꯖꯜ 100 ꯁꯦ ꯁꯤꯖꯤꯟꯅ ꯇꯥꯔꯒꯗꯤ ꯂꯨꯄꯥ 100 ꯑꯣꯐ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯄꯥꯝꯃꯤꯕꯁꯤꯡꯅ ꯑꯗꯨꯝ ꯗꯦꯁꯀ꯭ꯔꯤꯞꯁꯟꯒ ꯀꯃꯦꯟꯠ ꯄꯤꯟꯒꯗꯣ ꯆꯦꯛ ꯑꯥꯎꯠ ꯇꯧꯕꯤꯔꯣ ꯃꯌꯥꯝ ꯌꯧꯔꯝꯗꯥꯏꯗ ꯑꯩꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕꯅꯦꯕꯀꯣ ꯐ꯭ꯂꯥꯏꯠ ꯃꯅꯨꯡꯗꯒꯤ ꯑꯗꯨꯗꯨꯒ ꯑꯩꯒꯤ ꯑꯍꯥꯟꯕ ꯏꯌꯔ ꯏꯟꯗꯤꯌꯥ ꯐ꯭ꯂꯥꯏꯠꯁꯦ ꯇꯣꯡꯕꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯕꯒꯤ ꯑꯩꯅ ꯑꯗꯨꯝ ꯅꯝꯍꯧꯕꯅꯦꯕꯀꯣ ꯕ꯭ꯔꯦꯛꯐꯥꯁꯀꯁꯦ ꯁꯤꯗ ꯂꯣꯏꯅ ꯄꯤꯔꯛꯑꯦ ꯑꯗꯨꯒ ꯐꯥꯏꯅꯂꯤ ꯑꯥꯏꯂꯦꯟ ꯎꯕ ꯍꯧꯔꯛꯑꯦ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝꯁꯤꯒꯤ ꯈꯨꯐꯖꯁꯦ ꯑꯝꯇ ꯌꯦꯡꯉꯣ ꯁꯤ ꯎꯕꯗ ꯑꯁ ꯈꯪꯗꯦꯗ ꯄꯨꯛꯅꯤꯡ ꯊꯋꯥꯏ ꯍꯛꯆꯥꯡꯒꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯥꯠꯅꯤ ꯈꯪꯕ꯭ꯔꯥ ꯌꯥꯝ ꯐꯖꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯌꯦꯕꯀꯣ ꯑꯗꯩꯗꯤ ꯁꯨꯃꯥꯏꯅ ꯑꯥꯏꯂꯦꯟ ꯃꯆꯥ ꯎꯕꯗꯩꯗꯤ ꯍꯦꯛꯇ ꯁꯃꯨꯗ꯭ꯔ ꯈꯪꯗꯦꯗ ꯏꯁꯤꯡꯁꯦ ꯁꯤꯒꯤ ꯃꯊꯛꯁꯤꯗ ꯐ꯭ꯂꯥꯏꯠꯁꯦ ꯄꯥꯏꯕ ꯍꯧꯔꯛꯄꯁꯤꯗ ꯍꯦꯛꯇ ꯀꯩ ꯍꯥꯏꯅꯤ ꯏꯁꯥꯁꯦ ꯀꯤꯕꯗꯣ ꯏꯃꯥ ꯑꯩꯅ ꯀꯤꯕꯗꯣ ꯁꯨꯝ ꯀꯥꯟꯗ ꯑꯁ ꯈꯪꯗꯦꯗ ꯄꯨꯔꯥ ꯌꯦꯡꯉꯨꯅꯦ ꯏꯁꯤꯡ ꯉꯥꯛꯇꯅꯦ ꯁꯤꯒꯤ ꯃꯊꯛꯇ ꯄꯥꯏꯔꯦ ꯏꯃꯥ ꯐ꯭ꯂꯥꯏꯠꯀꯁꯦ ꯇꯥꯈ꯭ꯔꯗꯤ ꯀꯥꯏꯅꯒ ꯑꯁ ꯏꯃꯥ ꯀꯣꯛꯁꯦ ꯈꯪꯕ꯭ꯔꯥ
ching 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 lao zane do ki na video na mine island nga te to macha ure ko ada ina Sentinel Island do yeng bane bu ko ado khang de kai wai da no mi na di pilot na lau thok bane ura kan dan ha ko do kem ta lau thok te bu ko tu na urak tre karam oi do no khang de uram gani haina di khalle bu ko aina dum flight manung da ge ado khanga de hai o sigi island macha uri sida ado finally yore yeng mafam ga ko paza ma khamra ing law chik khang de da ingdam tha da chat pe khang de ko yamna haidi ne ko isa ji da ingu bana ta ba haidi mafam je u kan da ing law ba ama wakhal da phaw do oi ba सिजे मोगी एयरपोर्ट ने बको पोर्ट ब्लेयर गे वीर सावरकर इंटरनेशनल एयरपोर्ट ने बको अदो मनुंग ददी मोइजे वीडियो नंबर यादे को अदुना इन मपान दा दुम नंबने सक्का जेंगो तो इसे ताका मे आम लेबने सुंगा हंददी हौजिक पुदी फरे को येंगो हेवन गे जे फ्लाइट तोंगा पय वाबदा सी अखोय लौबा लाए टैक्सी लाए बको अदो अखोय पैकेज ओइना चटपनिना लौबा लाकपा थिनबा चटपा करी करा लोइना मोय लोइना म याम फजना तवे बको अखोयना चटलिबा खोंगचत छाय तारे तो सुमाइना थाये मोय एयरपोर्ट से वीर सावरकर इंटरनेशनल एयरपोर्ट एंड स्माइन थाइबको दो सुम यामना पिकपा ओइदे चावे दुका याम फजै एयरपोर्ट मनुंगसु वीडियो नंबर यादबनी ना मपान दो नम हौरबा मी मयाम कोइबा लांगनै मफम जे तकलाउन उकान यामना फजबा मफम ओइबदो अदुदो ओइबा हाइदे उवा असंग मान हौबा जे मक्तबु वाखन हकचांग लोइना म इंगागा नुंगाइदना को अदुदो ओइ को सिना पोर्ट ब्लेयर ने अकोइन आहान बथुंगी से पोर्ट ब्लेयर ने मोगिसो आइलैंड मखन मखल लेदना को हाइदे अंडमान ओरगा जो हावलॉक आइलैंड नेल आइलैंड अदुमाइना मखल मखल दो मानदबनी नाम आइन आहान बथुंगी सिना पोर्ट ब्लेयर ने सिदा लापा हेवन दी केम खंगजे बोनते को नुंगाई मफम जे कइनो माले शिलोंग गुम्बा नागालैंड गुम्बा तुमाइगी टाइप तवे हाइदी चिंग गुम्बा लेइबो चिंगी मो चिंग ने सेंगो अदुगा मयाम अखोय मणिपुर दे लेबा चिंग लेदना को चिंग दगा युमगा सारगा फजना अदुम लेबदो अदुमाइना तवेबो को हाइदी मफम जे दो आइन हौजे लेदोरिबा होटल दुने बको सिदा लेरे खंगदे अखोयगा सकता मानबा मी मयाम लेहवे स्वाइसिदा दो आई होटल हाफेट उलके बको इन लेरिसे जिया रेसिडेंसी हाबा कनम हाबने बको दो अहान बैदे सि नुमित सिदा लेरनी अदुगा सिगी होटल सिदा अनिरक लेदोइनी दा हलमदाइगी अरोइबा नुमितो अदुगा सिदा लेरगा चटखिदोइनी युमदा अदु सुमाइन तवे मफम जे अदुम नालेबको अदुगा पिकति पिए खरा को अदो अखोय जे होजे लंच चाव चटलिनी यौ तो अखोय की मणिपुर की चिंग दा लेबा युम अदुगुम्बा खंगदेदा याम महालेबको अदुमाइन तवे अदुना यामना नुंगसिबा नुंगाय फावदो आइदी याम थाजारुदे हाबा आइलैंड अमदा सुमाइना युमगा चौ सार लेरमनी हाबजे अदो यंगो मफम जे लोकताक मानद्रा मयाम सुमाइन लोकताक की अखोय काब होगलकपदा इसिंगा उरगा तवदो अदुदो मानबै वानीदा खंबरा सेंद्रा दो अदुगदो मान वानीदा अदुगा उवाम ती फजाना फजारे अदुगा लंबी थोंग करी यामना सिट नाले हाइदे अचापोट मनाम ताते अदै अचापो पैकेट मनाम दादे बखंबरा यामना नानबदुदो ओये फर्स्ट अखोइना अहानबा कोइरिसे अंडमान चटपगी पोर्ट ब्लेयर दा थुंगागा सेलुलर जेल ने बको कोइरिसे सेलुलर जेल से पोर्ट ब्लेयर दा लेबनीना अदु हाना कोइरनी अदुदुगा आइना सिगी वारिज यामना हापनिंगे अदुदुना वीडियो जे मथंग मथंग हापगे बको मयाम हाइदे सिगी जेल की वारी हाइफेट अइना हाइफेट अंक लीरग ओइना हापनिंगबदो अदुमाइन तवेबको ngasi वीडियो सांगने अदुगा आईफोन जे वीडियो याम सांगना सेव तवदो दो याद्रे हाइदे स्टोरेज तो फुल याम लोय ओइ लेरबो अदुना याद्रे अदो सेलुलर जेल जटपगी व्लॉग से अइना नेक्स्ट व्लॉग तो इना वारी हाइदे मयामनसु दुम हेना खंगमगने कोइगे फ्रीडम फाइटर मयाम लेरंबा अदुगुम्बा जेल ने दुम खंगमनिदना को अदुना अइना हाइफेट अंगरजु हाइनिंगे मोइगे वारी दो ताबदसु याम नुंगाइबको अदो मनुंग जे हाइफेट सुमाइ तवे आई चावपा ngasi ulamgeboka ado sine ai mathang wari kamai na tawi haid adum khara ai ge khangba khara do share tawraga video je amuk puraga lakke ngasi gi de loisalage mayam thank you for watching bye